Hello everyone, mayam bukurumjari ngasidi yamna hawa mongda yamna laiba mongda koina keli chana hobong yengminarase ado hawdoriba keli chana se koigi chicken flavor oidoine chicken flavor haidana chicken masala chicken mahi ke hapadam nate ko ado mayam yeng taminarase hawai je phutpa matamda koina chanaba changda ising je yamna haptabida magi chang amada hapirani aduga machune thumne hapaga phutka doine ko machuga thumga hapasina koigi hawai sida machu chu selani manungi hawai achambudu yaudana ba thumjine absorb tawgragadi haune ko chaba matamda hawai jisu aduga amuka mani aduga check tawbirani makhum hangto yengbirani aduga munba taragadi okay tare aduga mundragana amuka ambiraga makhumdo hangto pira yam petlasu haukte dana ko aduna check tawbibasidi dakar yam oire aduga thang obu matamda tilau ne chanam tilau tejpata jira hana ngobiraga chanam ne sing ne hapirani si compulsory ni ko chanam ga sing si compulsory ne aduga ngobirani aduga hawai phutpa se koin hapjan birani hawai phutpa hapaga ngakta ngoraba matungda koina morok ne morok subuse sine degi dhania powder thum aduga black pepper si black pepper se compulsory ni ko black pepper se hapaga amtang yengbiyo keli chana cha hoba matamda khoigi gun maru asubuse kala mirch sabra adu do hapirani aduga ngakta ngobirani ado ngauringe marakta aina ne sida maroi do khoigi huren chaina na ba huren decorate tongna na ba na thiba lakpane do sigi kamla si chu henmandana ne pamurabane do lai makhong ani je hekmandana ne sigi kano se maroi ani je hekmandana ni yaudravane adubu isona chanbi ba haigadra khangde adum hekpa changbo khuding ekta leirame ba ko ado adum ai video post tawbo khuding gi dum hekpane sise adum hekta leirame leibasu ado isona chanbi ba hai tare ai gi mateng yam pangbi re masigi maroi pambi ani se yamsu important oi ai gi de aduga sigi gam kano sida tap sida thabane ba ko kano je simtri yam wana hinge sigi su nong mai sina kano ne marina kupine yam wana hinge singju yauri singju hauri ni ko sing hawala ini kana aduga ai noma dum sigi complex sigi singju su noma ucharake sina kamain haure no khangde am khatang ne adu sisu hingna na badi hotna bane am khatang ne hauri je adu loijare ai keli chana loire phong saba keli chana changanga thauraga thakpa kayam hawbani ko phong jana kogi chapudagi koi maithakdagi ge logdaraga thoiding asuba khara sai senbirani besan khara chaibirani besan angobdo dukha chaibirani aduga adum maroi mapang kari kra loi hape yare maroi na kupi adai phadigom kari kra loi hape yare do khoi sidadi ising chau tawgibdo aduna ne maroi ge jamta phangdreba ko do maroi na kupi gi di hojik pambi ma chang ka khawri do adu khatang ni ko aduna hekpa pamure duma hekchadre aduga mayam aigi video se yam kano di tawbane do subscribe tawbiramo like comment share tawbiramo aduga support tawbibu oina mayamna so thank you for watching my video. Thank you.